Ngasi video matek asidi belendriga punna thong thaktuna chaba natraga thakpana miobigi haksang da piba saitheng sing adugi matang dani haubudi loi phawba yengbiduna follow like share tobiramu loinana YouTube channel da oragana subscribe tobiramu amadi like masa amatang nambiduna LDC bu support tobiu belendriga punna thong thaktuna chaba natraga thakpana haksang da piba kanada ba saitheng point manga khangminrasi Number 1. Belendri amadi cha ti thakpa. Aikoina chak chadringai mamang natraga matungda mioiba kharadi cha thakpigi hainabi natraga cha bu pamjaduna thakpa yaunari adubu cha da tannins polyphenolic compound amadi nutrient gi oiba compound sing yauri hariba component sing asina react tawraktuna belendri chabadagi haksang da kanaba phanghaliba vitamins mineral amadi nutrients sing adu aremba tahanduna haksang da kanaba phanghanba ngamhande karigumba adom belendri thong thaktuna chabagi plan tawbirabadi sadringai gi mamang amadi chaba toklaba matungda chati thakpa avoid tominasi Number 2. Red meat amadi belendri Adom non vegetarian oirabadi red meat thong thaktuna chaba matamda belendri haplaga thong thaktuna chaba tawbiganu maramdi red meat chaba haibasi digestion process athaba matamda matam kuina changi amadi karigumba red meat ka belendri ga combine tawduna thonglaga charabadi digestion problem lakali Chaba tumhanbada matam sangna changhali red meat ta high amount of proteins and fat yauri aduga belendri dasu chaba tumbagi chang wana thokpana maram oiraga hariba food ani asi matam amada punna combine tawraga thong thaktuna charabadi amukka hena digestion process matam sangna changhali loinena slow digestion skin problems legali allergy tawgali haksang sontharakpa amadi wak ama tawba matamda pukning changba wasilai maram maduna chinjak ani asi matam amadada punna chaba avoid tominasi Number 3 sangom amadi belendri Hairiba food ani asida calcium content marang kaina yauri aduga belendri dana oxalate yamna thuna pangthokpa ngamba masak sing yauri food ani asi punsilaga complex form amada semduna calcium oxalate semba ngami Hairiba chinjak ani asi punna saminaba matamda kidney da stone form tawroktuna manung matam sadana stone form tawroktuna mapung phana kidney da nung leiba ngamhali aduga atopa amana hariba chinjak ani si punna chaba matamda slow digestion system tholaktuna aikoina chakibasing thakibasing adubu chaba tumhanba ngamhande bloating problem mayongnarai mamaithangda kidney da stone leihali maramaduna sangom amadi belendri food ani asi matam amada punna chaba thakpa avoid tawminasi Number 4 belendri amadi radish hariba vegetable makhal asi chabana gastric yamna kaganba vegetable makhal amani radish aduda sulfur containing compound yawba maramna digestion process breakdown oirakpadagi haksang da gastric ka hena kanabagi masak oirai amadi haksang da problem kemarum mayongnarakpadagi pukning changna wak tawba ngamhande maramaduna belendri amadi radish matam amada puna thong thaktuna chaba thakpa avoid tawbiu Number 5 Carrot akhabi amadi belendri Carrot akhabi hariba vegetable asidi haksangda kanaba kemron piriba vegetable makhal amani chinjak asida anti diabetic property singi oiba masak sing yauri karigumba belendri ga punna chaba thakpa tawrabadi haksang sontharaktora mapung phana wak tawbada apanba oirai digestion problem mayoknarai gastric problem thokhanduna mamaithangda allergy amadi skin problem oirakpa yabagi lambi lai maramaduna Hairiba chinjak ani asi matam amada puna thong thaktuna chaba avoid tawbiu Ningsingjaba numit khudingi sangnaina humang lokthoktan leiriba yoisingdadi hairiba problem sing asi thengnaba watpege percentage asi 90% da leiri madu sare thagle haiduna mioiba adubu hekta awafamda pikhamnagadaba leite LDC na semjariba content asidi tungda oirakadaba problem sing adubu mangjaunare information pijabani maroina numit khudingi humang tadaba exercise tawdaba famjillaga leiba ahawbada chaba pamjaba misaksingdadi hariba saithengsing asi mayongnarakani haiba wafam research scientist singna phungdokhiba leikrabani
ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ LDCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯉꯥꯏꯖꯔꯤ ꯃꯤꯌꯥꯝꯗ ꯅꯣꯂꯦꯖ ꯈꯔꯗꯪ ꯄꯤꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯤꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯅꯝꯕꯤꯔꯝꯃꯨ ꯃꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯊꯧꯅꯥ ꯍꯥꯞꯂꯤꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ